Atoppa State singdagi labor nektanaba Lamdam Asigi Meeoi lishing amaga chahumrom skill development training Piduna trade kayada Ningthina Thabak Touba Ngamle haina MOBC gi in charge puriba Chief Minister Nongthombam Biren phongdokkhre wafam asi ngasi chathakiba assembly session da opposition ke member MLA chase location and demand number 47 minorities and other backward classes and scheduled caste department ki matang pukhalakba cut motion amagi pakumda Chief Minister Nongthombam Biren phongdokhibani Opposition के member MLA case location na pukhalakhi ba cut motion adugi pakum piraduna Chief Minister Nongthombam Biren hai minority amadi OBC की category da leiba singna MOBC की makhada karam ba hiram da kanaba phangan khrabage haibase ningthina khangba ngamkhide adubu kumja English nishim na kunmathoi dagi department ase anobu mayon amada laknaba akanwa thabak kaya pakatba hauke Work Advisory Committee semduna thabak kaya tawba haude Skill Development ki matang da pauche sing the advertisement haptuna training ki tamang application kaukre tongan betrate ki akhang ahai sing kauduna interview lawraba matung khallaba bioi sing aduda madik jaba khuchu khulai piduna akhanaba training piri hauzik fawbada tongan ba lamda training mapung fana fangba mioi lising amaga chahum rop neide hauzik ki oina relief camp sing da changdafam lawriba inmate sing da akhanaba training pibagi thabak chathare Masigi manungda chada kuntradi nupi singi damak khaktuna thamli haibu wafam house thambaga loinena cut motion adu handokjuna demand ase pass tongnaba Chief Minister Nongthombam Biren house ke puning chingsinke 1300 muk sure akoi mai fitting gi training piba adagi samkapagi training piba adagi makhagi koi tile thaba mukta hairasu shilling haba mukta hairasu adugumba yamna mapandagi adum depend torom singse masi handhanaba koi state sidagi oinanaba haidna madugi makhada sathajabani yamna transparently always newspaper da kaida loine advertise torkana tobani kanagi haiba aduguma leite aduna hujiki 22 dagi amu 22 gi se koi 23 de implement to adu handagi 23 gi sida koi ayamba sa koi relief camp da leiriba awana taraba tarabi chinaw singsda koi moida ya emphasis pi haujiksu mo koi gi pigani nupi singi damakta reservation 30 thami chami manuda aduga khujiki oina di koi laiba koi gi hujik leiriba relief camp da leiriba singthai ya ma kauraga piraga aduga sit mani su kharaga pi machinery du pira matung mo gi hogdokpa ya jana bagi sit mani yamati nate lishing ani hom manga phai bau gi sangga Sit mani se pira kanda tawi maroi ba pandam ni honorable speaker sir akoi skill level sing akoi Manipur da thiba khangda badagi ba pandagi changa ga tawriba mayam se masibu replace to bo ngamna ba adugi idea adugi wakhalda aduga thuna su thabak phangjaba mada tawjabani aduna honorable member na pukat pira kan motion ni handok piraga demand se pass over support of you